ꯋꯥꯈꯜꯅ ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯗꯨꯅ ꯊꯝꯂꯤꯕ ꯄꯩꯁꯥ ꯈꯔꯁꯤꯒ ꯃꯔꯨꯞꯁꯤꯡꯁꯤꯗꯒꯤ ꯄꯩꯁꯥ ꯈꯔꯁꯤꯡꯁꯤꯒ ꯍꯣꯠꯅꯔꯒꯦ꯫ ꯑꯩ ꯃꯤꯁꯇ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯍꯪꯆꯤꯠ ꯃꯔꯨꯞ ꯂꯥꯎꯒꯅꯤ꯫ ꯑꯩ ꯍꯌꯦꯡ ꯃꯣꯍꯣꯔꯤ ꯏꯇꯩꯃ ꯁꯈꯤ ꯍꯣꯏꯗ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯄ ꯑꯣꯏꯅ ꯃꯊꯪꯗ ꯅꯠꯇ꯭ꯔꯒ ꯀꯨꯏꯗꯕꯤ ꯐꯥꯎꯅꯕ ꯍꯥꯏꯔꯒꯦ ꯂꯦꯞꯄꯦ꯫ ꯁꯦꯇꯔꯗꯦ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯩ ꯏꯇꯩꯃ ꯁꯈꯤ ꯍꯣꯏꯗ ꯄꯩꯁꯥ ꯊꯤꯟꯕ ꯆꯠꯈꯤ꯫ ꯊꯣꯡꯒꯥꯜꯗ ꯃꯤ ꯈꯔ ꯇꯤꯟꯕ ꯎꯏ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯥꯡꯏ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯑꯩ ꯆꯪꯁꯤꯜꯂꯨꯕꯗ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯇꯣꯝꯕꯤꯗꯣ ꯂꯩꯕꯥꯛꯇ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯑꯣꯛ ꯈꯣꯡꯅ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯏꯇꯩꯃ ꯁꯈꯤꯒꯤ ꯅꯨꯄꯥ ꯇꯥ ꯐꯩꯖꯥꯎꯅ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯍꯥꯞꯄ ꯕꯦꯡꯀꯤ ꯑꯦꯀꯥꯎꯟꯗꯒꯤ ꯂꯣꯟꯅ ꯄꯩꯁꯥ ꯑꯌꯥꯝꯕ ꯂꯧꯊꯣꯛꯂꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯛꯄꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯋꯥꯈꯜ ꯄꯨꯝꯕ ꯃꯝꯈꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ? ꯀꯗꯥꯏꯗ ꯂꯩꯔꯤ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯨ ꯃꯤꯠꯁꯨ ꯂꯣꯏꯅ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯀꯥꯏ ꯏꯌꯥꯝꯕ ꯑꯃꯅ ꯑꯩꯕꯨ ꯏꯁꯥ ꯄꯥꯏꯗꯨꯅ ꯅꯤꯛꯂꯒ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯄꯤꯔꯛꯏ꯫ ꯑꯩ ꯅꯤꯡꯀꯥꯡ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯨꯃꯥꯡꯗꯒꯤ ꯈꯨꯠꯁꯥꯎꯅꯔꯕ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯇꯨꯅ ꯏꯇꯩꯃ ꯁꯈꯤꯁꯨ ꯂꯣꯠꯈ꯭ꯔꯦ, ꯌꯨꯝꯗ ꯂꯩꯇꯦ, ꯃꯄꯥꯝꯂꯣꯝꯗ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯐꯖꯅ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯈꯜꯅ ꯀꯔꯤ ꯈꯟꯅꯤ ꯈꯪꯗꯦ꯫ ꯏꯃꯥꯡꯗ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯣꯛꯁꯦ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯈꯣꯡ ꯑꯅꯤꯅ ꯄꯟꯊꯨꯡꯐꯝ ꯂꯩꯇ ꯃꯊꯟꯇ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯛꯁꯤ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯈꯨꯔꯥ ꯕꯤꯍꯥꯔꯤ ꯍꯣꯏꯒꯤ ꯕꯦꯟꯗꯔꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯌꯧꯔꯝꯗꯥꯏ ꯑꯩ ꯂꯦꯞꯄꯤ꯫ ꯄꯦꯟꯃꯟꯗꯕꯗꯒꯤ ꯃꯐꯝꯗꯨꯗ ꯆꯪꯂꯨꯏ꯫ ꯈꯨꯔꯥ ꯍꯣꯏꯒꯤ ꯏꯅꯦꯅ ꯍꯤꯗꯥꯛ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩ ꯄꯦꯟꯅ ꯊꯛꯆꯤꯟꯈꯤ꯫ ꯑꯗꯨꯕు ꯌꯥꯛꯂꯕ ꯈꯥꯔꯕ ꯃꯍꯤꯁꯦ ꯉꯁꯤꯗꯤ ꯏꯁꯤꯡꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩꯒꯤ ꯋꯥꯔꯕ ꯏꯁꯥꯁꯦ ꯃꯍꯤ ꯃꯥꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯊꯛꯆꯤꯜꯂꯤ꯫ ꯑꯋꯥꯕ ꯃꯊꯥ ꯃꯥꯕꯨ ꯀꯦꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯑꯅꯧꯕ ꯋꯥꯈꯜꯒꯤ ꯃꯌꯣꯜ ꯆꯣꯡꯅꯕ ꯑꯌꯨꯛ ꯌꯦꯟ ꯈꯣꯡꯂꯛꯄ ꯑꯩ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯇꯨꯅ ꯑꯩꯅ ꯂꯩꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯑꯩꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯈꯪꯍꯧꯗꯦ ꯀꯣꯛꯁꯨ ꯀꯟꯅ ꯆꯤꯛꯂꯛꯏ꯫ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯅ ꯊꯛꯅ ꯈꯜꯂꯛꯏ꯫ ꯑꯩꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞꯀꯤ ꯇꯪꯈꯥꯏ ꯑꯃ ꯃꯔꯨꯞꯇꯨꯗ ꯁꯤꯌꯔ 3 ꯌꯥꯎꯗꯨꯅ ꯂꯣꯏꯅ ꯊꯥꯗꯈꯤꯕꯅꯤꯀꯣ꯫ ꯑꯩꯒꯤ ꯇꯨꯡꯒꯤꯗꯃꯛꯇ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯇꯥꯜꯂꯛꯄ ꯄꯩꯁꯥ ꯑꯁꯨꯝ ꯂꯦꯝꯅ ꯃꯥꯡꯈ꯭ꯔꯕ꯫ ꯑꯩ ꯃꯤꯀꯞ ꯑꯃ ꯐꯥꯎꯕ ꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕ ꯐꯥꯎ ꯉꯝꯗꯦ꯫ ꯊꯤꯔꯛꯏ ꯑꯩꯅ ꯑꯐꯕ ꯐꯠꯇꯕ ꯅꯥꯊꯩꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜꯁꯦ ꯈꯟꯕ ꯂꯦꯞꯅꯕ ꯄꯥꯝꯕꯩ꯫ ꯊꯦꯝꯕꯤꯅꯕ ꯁꯦꯟꯅꯕꯤꯅꯕ ꯃꯤꯑꯣꯏ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤꯗꯤ ꯌꯨ ꯃꯥꯒꯤ ꯃꯍꯥꯎ ꯇꯪꯂꯨꯕꯗ ꯃꯥꯅ ꯃꯇꯥꯡꯗꯨꯒꯤ ꯃꯔꯨꯞ ꯑꯣꯏꯈꯤ꯫ ꯑꯩ ꯅꯨꯃꯤꯠ 4-5ꯅꯤ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯨꯅ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯨꯔꯕ ꯃꯇꯨꯡ ꯕꯦꯟꯗꯔꯗ ꯊꯥꯡꯒꯠꯂꯝꯕ ꯒ꯭ꯂꯥꯁ ꯊꯥꯗꯗꯨꯅ ꯂꯦꯛꯊꯔꯛꯄ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯇꯝ ꯈꯔ ꯆꯈꯥꯎ ꯁꯣꯛꯃꯟꯕꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯑꯩꯒꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯡꯁꯤꯟꯖꯔꯝꯕ ꯄꯩꯁꯥꯁꯨ ꯑꯌꯥꯝꯕ ꯑꯩ ꯂꯥꯌꯦꯡꯕꯗ ꯆꯪꯈꯤ꯫ ꯃꯔꯨꯞꯀꯤ ꯁꯦꯜ ꯐꯪꯕꯒꯤ ꯃꯃꯤ ꯎꯗ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯁꯦꯜ ꯃꯥꯡꯈ꯭ꯔꯁꯅꯨ ꯑꯩ ꯄꯦꯟꯊꯣꯛꯂꯒꯦ ꯂꯦꯞꯂꯦ꯫ ꯇꯨꯡꯗ ꯀꯟꯅ ꯇꯥꯟꯗꯨꯅ ꯍꯣꯠꯅꯗꯨꯅ ꯐꯪꯂꯛꯈꯤꯒꯅꯤ꯫ ꯁꯣꯛꯈꯤꯕ ꯏꯁꯥꯗꯤ ꯍꯜꯂꯛꯄ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯅꯧꯕ ꯑꯁꯥꯒ ꯂꯣꯏꯅꯅ ꯑꯩ ꯆꯌꯣꯜ 2ꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯀꯥꯔꯛꯈꯤ꯫ ꯑꯩ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯀꯧꯁꯤꯟꯈꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯇꯥꯗꯕ ꯄꯥꯡꯗꯕ ꯑꯣꯖꯥ ꯃꯥꯟꯗꯕ ꯊꯕꯛꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯊꯤꯅ ꯆꯩꯔꯛꯈꯤ꯫ ꯑꯣꯖꯥ ꯁꯦꯝ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯁꯤꯒꯨꯝꯕ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯍꯟꯗꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯅꯪꯒꯤ ꯐꯤꯕꯝꯁꯤ ꯌꯦꯡꯂꯒ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯁ꯭ꯀꯨꯜꯁꯤ ꯑꯣꯖꯥ 2 ꯀꯥꯔꯛꯇꯕꯗ ꯐꯤꯕꯝ ꯀꯌꯥꯝ ꯁꯣꯛꯂꯝꯒꯅꯤ ꯈꯟꯗꯨꯅ ꯌꯦꯡꯉꯨ꯫ ꯑꯣꯖꯥ ꯕꯤꯅꯥꯇꯥꯁꯨ ꯇꯣꯛꯈ꯭ꯔꯦ, ꯃꯥꯒꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟꯁꯨ ꯐꯪꯗ꯭ꯔꯤ꯫ ꯁꯤꯗ ꯑꯣꯖꯥ ꯑꯃꯃꯨꯛ ꯀꯥꯔꯛꯇ꯭ꯔꯗꯤ ꯀꯔꯝꯅ ꯆꯂꯥꯏꯒꯅꯤ ꯁ꯭ꯀꯨꯜꯁꯤꯗꯤ? ꯑꯩ ꯉꯛꯅ ꯊꯃꯣꯏꯗ ꯊꯥꯖꯅꯤꯡꯗ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯋꯥꯍꯩꯗꯣ ꯍꯪꯂꯨꯏ꯫ ꯑꯣꯖꯥ ꯃꯥꯗꯤ ꯅꯪ ꯇꯥꯗ꯭ꯔꯤꯀꯣ? ꯑꯣꯖꯥ ꯕꯤꯅꯥꯇꯥ ꯇꯣꯛꯈ꯭ꯔꯦ, ꯆꯌꯣꯜ 1 ꯁꯨꯔꯦ꯫ ꯃꯥꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯈ꯭ꯔꯦ, ꯂꯨꯍꯣꯡꯕꯁꯨ ꯌꯥꯝ ꯊꯨꯅ ꯍꯣꯡꯂꯅꯤ꯫ ꯑꯗꯨꯅ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯕꯗ ꯈꯨꯗꯣꯡ ꯆꯥꯔꯣꯏꯅ ꯃꯁꯥꯅ ꯔꯤꯖꯥꯏꯅꯦꯁꯟ ꯂꯦꯇꯔ ꯄꯤꯔꯝꯃꯦ꯫ ꯊꯥꯖꯗꯕꯅ ꯏꯁꯥꯁꯦ ꯄꯨꯡꯌꯣꯝ ꯌꯣꯝꯈꯤ꯫ ꯊꯃꯣꯏꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯄ ꯄꯤꯒꯤ ꯏꯆꯦꯜ ꯃꯅꯤꯡꯇꯝꯅ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯀꯔꯝꯅ ꯑꯃꯨꯛ ꯈꯥꯡꯁꯤꯒꯦ? ꯑꯋꯥꯕ ꯑꯩ ꯈꯪꯈꯤꯗꯦ꯫
ꯁ꯭ꯇꯥꯐ ꯑꯣꯖꯥ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯃꯔꯝ ꯈꯪꯕ ꯉꯝꯈꯤ꯫ ꯃꯥ ꯆꯍꯤ 19 ꯁꯨꯔꯦ꯫ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 2 ꯍꯜꯂꯦ꯫ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯕꯨꯡꯅ ꯀꯟꯅ ꯇꯛꯇꯨꯅ ꯏꯝꯐꯥꯜꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯅꯦ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯅꯨꯄꯥ ꯑꯃ ꯁꯤꯟꯕꯤꯕꯅꯤ꯫ ꯃꯥꯅꯗꯤ ꯀꯌꯥ ꯌꯥꯖꯈꯤꯗꯦ, ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯈꯪꯕꯅ ꯆꯍꯤ ꯌꯥꯝꯁꯤꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤꯕꯅꯤ꯫ ꯂꯨꯍꯣꯡꯒꯗꯕꯁꯨ ꯊꯥ ꯐꯥꯗ꯭ꯔꯤ, ꯊꯨꯅ ꯁꯤꯟꯈꯤꯕꯅꯤ꯫ ꯊꯃꯣꯏꯁꯦ ꯍꯟꯗꯛꯇꯤ ꯍꯥꯟꯅꯗꯒꯤ ꯁꯣꯛꯆꯤꯟꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩ ꯌꯥꯝ ꯆꯥꯛꯈꯤ꯫ ꯅꯨꯡꯁꯤꯅ ꯅꯣꯡꯃꯇꯁꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯅꯪꯍꯧꯗꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯔꯣꯜ ꯄꯨꯝꯕ ꯄꯦꯟꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯝ ꯄꯨꯟꯁꯤꯗ ꯇꯝꯂꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯏꯁꯥꯅ ꯃꯇꯤꯛ ꯆꯥꯗꯕ, ꯏꯔꯟ ꯂꯩꯇꯕ, ꯄꯥꯡꯗꯕꯅ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯑꯩꯕꯨ ꯃꯥꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯃꯥꯕꯨ ꯋꯥꯍꯟꯕꯗꯤ ꯏꯁꯥ ꯈꯛꯀꯤ ꯈꯟꯕ ꯃꯥꯕꯨ ꯀꯜꯂꯛꯄꯅꯤ꯫ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯕꯅꯤ, ꯃꯥꯕꯨ ꯑꯋꯥꯕ ꯐꯪꯍꯟꯗꯅꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯎꯔꯒ ꯄꯦꯟꯖꯅꯕ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯤꯔꯛꯑꯦ꯫ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕꯗꯣ ꯑꯩ ꯈꯤꯇꯪꯗꯤ ꯄꯦꯟꯊꯣꯛꯄ ꯉꯝꯂꯣꯏꯗ꯭ꯔꯥ? ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯣꯏꯔꯝꯂꯕꯗꯤ ꯋꯥꯈꯜ ꯀꯌꯥꯁꯤꯅ ꯑꯩꯕꯨ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯦ ꯈꯨꯗꯨꯝ ꯆꯜꯂꯛꯀꯦ ꯈꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯣꯡꯃꯒꯤ ꯍꯧꯈꯤꯗꯨꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯥꯇꯣꯟ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯔꯒ ꯅꯨꯡꯊꯤꯜꯗꯨ ꯆꯠꯂꯨꯏ꯫ ꯑꯩ ꯃꯥ ꯎꯕꯗ ꯑꯩꯅ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯕ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯛꯏ꯫ ꯃꯥꯅ ꯁꯥꯔ ꯀꯧꯔꯛꯄꯗ ꯑꯩ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯃꯥ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯅꯤꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯐꯥꯖꯤꯟꯗꯨꯅ "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯃꯤꯁ, ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ" ꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯁꯦꯛ ꯇꯧꯔꯨꯏ꯫ ꯃꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯔꯛꯇꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯛꯈꯛ ꯅꯣꯝꯃꯤ꯫ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯀꯥꯗ ꯆꯪꯂꯛꯄ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯑꯩ ꯆꯠꯂꯒꯦꯅ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯕꯨ ꯃꯥ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯔꯝꯕꯗꯣ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯈꯪꯍꯧꯗꯅ ꯊꯃꯣꯏꯁꯨ ꯏꯁꯥꯁꯨ ꯂꯨꯝꯊꯈꯤ꯫ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇꯦ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯣ ꯃꯥ ꯀꯧꯔꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯅꯥꯛꯇ ꯐꯝꯊꯈꯤꯕ ꯃꯤꯀꯨꯞꯇ ꯑꯩ ꯉꯝꯖꯕ ꯊꯧꯅꯥ ꯈꯣꯝꯖꯤꯟꯗꯨꯅ ꯈꯨꯠꯇꯣ ꯅꯝꯐꯨꯗ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯈꯤꯕ ꯃꯥꯒꯤꯗꯃꯛꯇ ꯑꯩ ꯄꯣꯠꯄꯥꯡ ꯑꯇꯥꯡꯕ ꯑꯍꯦꯟꯕ ꯑꯃꯠꯇ ꯍꯥꯞꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯄꯩꯁꯥ ꯂꯩꯇꯕꯅ ꯑꯍꯦꯟꯕ ꯍꯥꯞꯆꯕꯗꯨ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯍꯣꯠꯀꯦꯁ ꯑꯣꯏꯕ ꯑꯆꯧꯕ ꯇꯤꯐꯤꯟ ꯁꯦꯠꯇꯨꯒ ꯐꯖꯔꯕ ꯁꯝꯆꯦꯠ ꯑꯃꯒ ꯄꯦꯛ ꯇꯧꯔꯒ ꯍꯥꯞꯄꯤꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯤꯁ ꯕꯤꯅꯥꯇꯥ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯨ ꯃꯈꯣꯏ ꯈꯨꯜꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯡꯗꯕ ꯑꯩꯕꯨ ꯀꯟꯅ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁ꯭ꯀꯨꯜꯗꯁꯨ ꯑꯇꯣꯞꯄ ꯃꯤꯁ ꯌꯥꯝꯅ ꯂꯥꯛꯈꯤ꯫ ꯄꯨꯟꯁꯤꯗꯁꯨ ꯅꯨꯄꯤ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯃꯤꯁ ꯕꯤꯅꯥꯇꯥꯒꯨꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤꯕ ꯅꯨꯡꯁꯤ ꯏꯆꯦꯜ ꯃꯤꯁꯀꯤ ꯃꯇꯨꯡꯗꯗꯤ ꯏꯐꯨꯠ ꯀꯪꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯏꯆꯦꯜꯗꯣ ꯆꯦꯟꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅ ꯏꯊꯟꯗ ꯂꯩꯕꯒꯤ ꯍꯩꯅꯕꯤꯁꯨ ꯇꯝꯈꯤ ꯃꯥ ꯂꯩꯇ꯭ꯔꯕꯗ꯫ ꯑꯁꯨꯝ ꯆꯍꯤ 13 ꯍꯧꯈꯤ꯫ ꯉꯁꯤꯗꯤ ꯇꯥꯆꯧꯒꯤ ꯃꯆꯥ ꯕꯕ꯭ꯂꯨꯁꯨ ꯆꯍꯤ 10 ꯁꯨꯔꯛꯑꯦ꯫ ꯃꯅꯥꯛꯇ ꯃꯃꯥ ꯃꯄꯥ ꯂꯩꯔꯕꯁꯨ ꯃꯃꯥ ꯃꯄꯥꯅ ꯐꯖꯅ ꯁꯦꯟꯅꯕꯤꯗ꯭ꯔꯕ ꯃꯥ ꯑꯩꯒꯨꯝꯅ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯌꯥ ꯋꯥꯔꯝꯒꯗꯕ ꯃꯥꯒꯤ ꯑꯍꯥꯟꯕ ꯀꯥꯏꯅ ꯃꯩꯁꯥꯛ ꯃꯊꯟꯇ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯗ꯫ ꯈꯪꯍꯧꯗꯦ, ꯏꯅꯥꯛꯇ ꯍꯨꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯂꯥꯛꯇꯅ ꯈꯣꯡꯖꯤꯜꯂꯛꯏ꯫ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯦꯟꯗꯜ ꯄꯥꯏꯔꯒ ꯇꯥꯜꯂꯦ꯫ ꯒꯥꯔꯤ ꯌꯦꯡꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯝꯃꯤ꯫ ꯑꯣ, ꯊꯦꯡꯂꯝꯂꯦꯗꯅ꯫ ꯅꯨꯃꯤꯗꯥꯡ ꯂꯩꯀꯥꯏꯗ ꯍꯨꯏꯅ ꯂꯥꯏ ꯁꯥꯕꯒꯤ ꯊꯣꯛꯅꯔꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯄꯪꯈꯣꯡꯗ ꯈꯣꯡꯗ꯭ꯔꯤꯉꯩ ꯑꯩ ꯇꯨꯝꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯊꯪ ꯅꯨꯃꯤꯠ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯦ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯁꯨꯙꯤꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯆꯧꯕ ꯇꯧꯔꯒ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ, ꯏꯃꯔꯖꯦꯟꯁꯤꯅꯤ ꯍꯥꯏꯅ ꯈꯔ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯀꯧꯈꯤ꯫ ꯃꯤꯅꯤꯠ 10 ꯐꯥꯗꯅ ꯍꯥꯊꯨ ꯒꯥꯔꯤ ꯑꯆꯧꯕꯗꯣ ꯁꯨꯃꯥꯡꯗ ꯈꯥꯝꯂꯒ "ꯚꯥꯏ ꯁ꯭ꯌꯥꯝ ꯀꯩꯗꯧꯔꯒꯦ" ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯑꯩ ꯃꯥꯒ ꯒꯥꯔꯤꯗ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯩ ꯊꯦꯡꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯁꯨ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯇꯕꯤꯗ ꯉꯟꯅ ꯏꯅꯦ ꯊꯝꯕꯥꯜ ꯍꯣꯏꯒꯤ ꯍꯣꯇꯦꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯅꯠꯇꯕꯤꯗ ꯑꯩꯅ ꯍꯣꯇꯦꯜꯗ ꯂꯥꯛꯄꯗꯣ ꯏꯅꯦ ꯊꯝꯕꯥꯜ ꯑꯩꯉꯣꯟꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ,
Ibungo Sam, ngasidi school suti thara bro. Ban ga lay bro. Nati dine. Aise, ngasi haksang kya nuwaitaba. Adugi school salary tawbane. Haima, kari oina ngamdaba no ibungo. Ngarang se, ay kang khadane. Lin murap to waso wa malerme. Ay na hawgalappada phamungde he kumtharappaga nielubane. Adagi ay khongsi silakpane. Ay wadu tabada laikai hotel da sa thaklamba mayamdo. Ay ngolomda loina ngakna yungle. Inesu amuk hena ngakna haire. Adudi kemta hodre ko. Onthokpada sanida. Kamai torino nangbo? Kisu tawdrene. Khongda thori kisalaga lengdabi thamaga bai sudirina hospital da thunu pabiduna langbadagi loina phagre. Hoine. Adu boba nangbu siramoidra haibani. Yumne nane tongan lainare kaunadre. Nang masu sahi ne fu sur phau na thanta leire do. Ha, kanana tamang amduino haibani mathang bhatanung da thorokpada. Ani leiminadana nasana su leidana tawdi phaidana. Hoine, adu sumibane. Ai phagi oi kai oi nok khumnamme. Thangnabada sa thaklamba ta tomjona makha tarai. Ibungo, nang sune nomai sin namit natana namit chupa school de leiribani angang tuition tawribani haidana leire do. Okak sille do. Nati, nangbu nangi kanga lukhaga dubu luna nana thamdra bro. Motla dina usi utin lin gai se hek sang pani ko. Tatumjo motida ai sunga ibane. Kadai degi sang pulin nona. Ayuk yahawrakpaga kangkha imung sumang sajil oina wai silibani. Mayam aigi warido murum wari sana hawi. Ai sada thakpaga thore. Moi aigi lingi waridagi karamba lin sikni sano su khana hawi. Ahal khara amadi moina langpai chatpada thengnarakpani haina lairengi wari phau yahore. Hotel do lingi len ngaktang haure. Ai ayuk ngana hotel halakpadagi numituma pothaduna leithoe. Nungthil pung mari tarakpa dwaida aigi phaklang wangmada makhwal matare. Kaitaro sanona munatai angangdo magi kangkha madi kasing singdokli male. Pungkhaya mayalaba matung ngak leraga mama sanglutuna ka do waiteki. Loiraga phaklang makhagi ohopado loina menki. Oh, onthokna suthuna mayam sentuna pause sandokrada laikai hotel se. Ngasi haibaga ngasi migina kongda hekti yob ngamida ko. Ai momonok na khale. Aigi kangkhada lenjang kiba amadi sikhiba leite. Si thoknaba thawaina sinkibani. Nimitudagi angangdo phatanunda thokpagi pau ta khije. Hanagi lambida tapna hanjinba hawkiduna college makata na kaki. Surup nisa khaini za khije. Sana hen basu tawkhidre. Asumna lerakpuna sahi ma hawkiduna ma BA loikre. Mapalomda satuna master tawge haiba ai taki. Sayolam ma hawkre. Ngasi Sunday su oire haiduna ai hotel dagi sa thaknuraga thorokpada. Mapam sagi gari achawbuda pochai haptuna imphal mai kairomda thauki. Aiga lambi thainaba matangdo angangduna aingonda muktang yengthorame. Mamaido tabuk lauraduna masa yamna farame angangdo. Garido asum lapki. Ai maga thainaba mapaduda ngasaidagi legnara leptuna leire. Moina satkibadu yanglaga. Aina kangkada linjang tuna sikle haiba pau sandokhiba. Ma kiduna motlamba sairamba wakhal phumbangnaraga leiramba singdo khara phagadana darubani. Mara sahi manga pharakpada ekhoi puki mapanda nilha masa amani lubadagi lenduna silakpada ima haina kaudringai khara lapna ingkol thabuk suriba engolomda yengduna katona haiduna lauduna kapkhiba. Aina mawu pamduna hospital pukhibane. Lendo mahu yawda poirambana mangonda kremta tawkhidre. Adubu sahi manga ta ngairiba ngangdo nimitudagi lenki khibane. Lenki badagi ophidiophobia leike panba phauki khibane angang oiringai. Adubu lenki baduna ma ka singdoklasu khutakta magi lamsat honglutuna normal ta khibado ai kitang samamnari ngasisu karigidamukta hongkhibano.
ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯣꯟ ꯌꯧꯕ ꯂꯣꯏꯔꯗꯨꯅ ꯍꯣꯡꯂꯛꯄ꯭ꯔꯥ? ꯑꯗꯨꯁꯨ ꯊꯥꯖꯗꯦ꯫ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯃꯣꯠꯄ ꯆꯥꯏꯕꯗꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯎꯆꯤꯁꯨ ꯂꯤꯟꯁꯨ ꯆꯪꯉꯛꯇꯨꯅ ꯑꯩꯉꯣꯟꯂꯣꯝꯗ ꯆꯠꯈꯤꯗꯨꯅ ꯑꯩ ꯆꯤꯛꯅꯤꯕꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯕꯗꯒꯤ ꯃꯈꯨꯔꯥ ꯑꯩꯁꯦ ꯁꯣꯛꯍꯜꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥ ꯑꯃꯨꯛ ꯍꯟꯅ ꯐꯠꯇꯕ ꯍꯩꯅꯕꯤꯁꯤꯡꯁꯦ ꯊꯥꯗꯣꯛꯂꯤꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯈꯔꯗꯪ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯅ ꯃꯌꯥꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯒꯦ꯫ ꯃꯇꯝ ꯈꯔꯇꯪꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯂꯧꯖꯒꯦ꯫ ꯊꯦꯡꯛ ꯌꯨ꯫